Home Minister Amit Shahga unaduna wari sanakraba kokomi gi thomi sing haujiksu Delhi da leiri hayeng Imphal thaloklagani. Museum amadi archives na sama samagi horakfam takpa ngami haina Speaker Y Khemchana phongdokrai. Amadi awang nongpo Bharata ahanba oriba plastic waste sing hanjilaba bottle sing tana saba public urinal ama miyamda khusinakrai. Kurumzari Times of Manipur News miyang tabiriba pungnangpu Elizabeth na taramna ukchari hauzik miyamda pau sandokna pizari. Ngarang Imphal thadokhiba kokomi gi thomi taranipana Union Home Minister Amit Shahga ngarang numidang athengbada New Delhi da leiba Union Home Minister Amit Shah gi mayumda unaduna wari sanakrai. Wari sanabaduda Manipur ge Chief Minister N Biren, Education Minister T.H. Radheshyam, MLA ani saruk yakhi. Pungkhai amarom hena wari sanabaduda saruk yaruba kokomi gi Assistant Coordinator K.H. Athobana haikibada Amit Shahga wari sanakibaduda Manipur gi hauzik oriba fivam gi matangda kupna khanakhi. Wari sanabadu gi waro sing adu kokomi gi executive member sing kupna khanarba tungda chero lama oina thadorake haiba wafam natana mahakna atopa wafam amata phongdu u yakhide. Masigi makha tarakpada kokomi ki coordinator Sunil Karamga TOMTV ka pau faunabadasu wari sanabagi waro singadu athubada cherol ama oina thadoraklage kokomi ki team ngasi fauba Delhi da leithakigani hayeng oina Imphal halaklagani haiba wafam natana atopa wafam amata phongdorakhide. We had some discussion regarding the issues concerning Manipur and for Kokomi, for our Kokomi team, we will release an official statement regarding the meeting with the Home Minister after discussion with all the members, delegates. So we'll come to something concrete and consensual points so that we can give it to the public. Amaromda TOMTV na fangba paugi likhul amagi matung inadi kokomi gi thomi singa wari sanaba loiraba matung Chief Minister N Biren gasu Union Home Minister Amit Shahga unaduna wari sanakhi hairi. Reorganization of Museum Storage haiba hiramda numit manga chathagadaba National Workshop ama ngasidagi All Assembly Building da haudokrai. Museum amadi archives na sama samagi haurafam takpa ngami haina Speaker Y Khemchana phongdokrai. Indira Gandhi National Center for the Arts, New Delhi na Manipur Legislative Assembly Museum and Archives Imphal ga pulaga senba National Workshop adu haudokpaki thoram aduda Manipur Legislative Assembly ge Additional Secretary K. Megachit, Director Y. Samarendra, IGNCA New Delhi gi Conservative Division gi Assistant Professor Head of Department Dr. Achal Pandey amadi Sanjay Jain su saruk yakhi. Assembly Museum gi staff kayana workshop aduda saruk yakhi. Speaker Y Khemchana makha taraduna lisingani tara taretagi haudokhiba Assembly Museum asina Assembly gi maru oiba machak sing ningthina thamna bahonari adubu thamliba machak sing asi ningthina amadi niyam chumna thamba haibasi yamna tangai fade. Museum gi oiba machak sing asi karamna ningthina thamgadage haibagi khangnaba hariba reorganization asi workshop asi pangthokpani. Workshop asina museum asida leriba staff singda achoba kanaba amadi piba ngamlagani haiki. 9 embassies from different part of Southeast Asia visited here. So seeing this all little documents, they came to know that Manipur had a king. The 72 kings of Manipur were ruled in Manipur, and they started to know the Anglo-Manipuri war also, and then how we came in the Indian Union. So I believe that museum and archive is a study center for human civilization and national civilization. Awang nongpok Bharata ahanba oriba Thobal District ki manung chanba Wangjing Haitupokpida plastic waste sing hanjilaba bottle sing tanasaba public urinal ama miyamda khusinakrai. Hiramasi ki matangda TOMTV ki paudam ama. Miyamna lambi lamkhangda hundok lamba plastic ki fata haudi sing maru oina mithai maku talaf maku amadi atai asapot makhal kyagi maku sing pik thanna hanjilaba plastic bottle sing sijinarga saba miyam gi mapal thokpham ama Thobal district ki Wangjing Haitupokpi laikai da ngasi haunabi matung ina sangaraga miyamda khusinakre.
Manipur khakta natana awang nongpok Bharatta ahanba oiriba plastic waste sing hanjilaba bottle sing tana saba public urinal adu Wangjing haitupokpi laikai adudagi laikhidraba Likmabam Damogi machanupa Likmabam Binod Kumarna maranai oina sabani. Public urinal adu IRE Wangjingi Principal and Rajib Kumarna ngasi haunabi matung ina ribbon kaktaga miyamda kusinaki. Thauram aduga mari lainana and Rajib Kumarna Go Clean Team gi mission asigi yeknaba asi plastic asini lambi lamjauda miyan mathadaramba amadi sijinnaba loiraba plastic kayagi makusing asi aikhoigi akoibagi fibamda achoba awaba ama piri masi tasin khomjilaga atopa kanaba hiram amada sijinnabagi wakholon puthokliba Binod Kumarbu miyamna saugatpham thoi lamdam asida asigumba plastic waste sing hanjilaba bottle sing tana saba makhal kayagi public property sing sanarabadi amuk hena aikhoigi kanaba oigani haiki tariba polythene yam sing je koina ujiba collection to bottle se adu yame adu witha thajadana sumaina lising ma changwa bottle se sumaina pack tor thame abagi paw ma khutak ta tarakhi koina koina changselegi murak tu adu nga sidi hairiba bottle sina kedobugi pot ama kadi kamayam da kana ba pot ama sagane abagi magi famoiba sumu wakalon se ngasi public urinal ma mana demo tor ka mayam utpira base masina koina adu ke matik nungai bam phawi Binod Kumarna haikibada Kunai asida plastic na piriba awaba kaya asidagi kannaba wakhalon thirakpada wasting asi tasin khomjilaga kanaba hiramda sijinage honarakpada urinal sabagi wakhanon asi polakpani haiki plastic free oiba kunai ama sembada isa su yauksinba tangai fade ani suba public urinal amasu athuba matamda atopa mafam amada saba haunaba darkar oiba plastic wasting hanjilaba bottle listing amaga satruk hauzik collection tawduna thamle athuba matamda saba hauragani haiki afaba mongno onthoksigena adum khalakpadi kuiba ado chum mapalomda chathokandadi plastic bottle na laingoi gumba leiba kumba hapaga building construction atai construction tawbada dum thengnarakpadagi sidi plastic waste mayam lairiba kogi multinational company gi laiba cover mayam je hapsel laga siznaba yagadra na aina wakhal ma khanjarakpadai basi hapsel laga siznaba yabra yengena torokpada masidi yadong manba maramdi kero plastic se waste maku mayam nataga cover mayam je pajana hapsel la pakandadi plastic bottle lamana 250 230 40 gram dagina 350 adubaina yorakpa 1 liter gi pochida adagi masidi construction da sinaba yane na torga adagi adudai da sajebani Paugi marathana atenba break ama lawzari yang ware soktabana loidi wabdo koknaba rebalance soktabadu koknaba rebalance rebalance na haksang sol amadi electrolyte singi awatpa mekhatuna adongi haksangbu tagat tikna thambang amali rebalance habadi electrolytes amadi energy SS Enterprises ta miyam gidamak laizare makhal makha kyagi sound lights teas amadi ten house ki polam sing makhal khuding makki light amadi luhong khongdong bagi polam sing gidamak 10% discount pijari akupa marol gidamak contact tobiu SS Enterprises kiamgai khoirom laikai near youth social club contact number 8837218002 Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730-999-192. Break matungda taram nauchari makhataba pauda Minister T.I. Shyam Kumar disqualification tawbaga mari leinana case ki final hearing asi Supreme Court ta ayuki pung 10 makhai tabada chathanaba lepkhibadu central government ki solicitor yaudabadagi amuk hana matam yaithokre hari hearing asi November 18 da nauna matam lepkhibani government ki solicitor masagi achinba thabak namaram oiduna hearing aduda saruk yaba ngamkhidabani haina aikhogi Delhi correspondent na fangba pau aman hari Ningsing Bayabadi Congress MLA Singh Fazur Rahim Kemega Chandra Masung TN Haukip Yauna Tongan ba Rasniti Dal Singh na anti-defection logi makada Shyam Kumar bu disqualify taunaba petition ama file tawrakhibani Maharashtra ki Chief Minister Devendra Fadnavis hayeng assembly da mahaki government ki mapangal changyeng pangthoknaba Supreme Court na ngasi khanghankrei
Maton lomba leibaki court asina Shiva Sena NCP amadi Congress ki michangda rai asi pikibani Justice NB Ramanana Luchingba just ahumgi bench amana takiba rai adugi matung ina floor test asi open ballot ki khuthangda pangthokpaga loinana proceeding adu video recording tawgadabani haina su khanghanki Assembly Mikhalgi Fal Tha Amagi Mamangda Lauthokrabasu Housing Fawba member Amata Wasak Lodana Leibada Supreme Court ki bench aduna nungnang basu fongdoki Nauna Khalaba member Singh Wasak Lohanaba Protem Speaker Ama Khanghanaba bench aduna Maharashtra ki governor da yathang pikhi Ningsing Bayabadi BJP ki Devendra Fadnavis bu Chief Minister Oina aduga NCP ki Ajit Pawar bu Deputy Chief Minister Oina Governor Bhagat Singh Koshyari na wasak lokhiba yathang adu Shiva Sena NCP amadi Congress ki apunbana Supreme Court ta khangan khibani Ngasi Jiribam ki Churachandpur da Coordinating Committee of Jiribam on Manipur Integrity Kokosmi Jiribam amadi Iho Yakasang Club Chandrapur gi Ima Singh naka khusam naraga India government amadi naga pistok asigi matangda section mifam ama famkhrei ngasi fam khiba wakan mifam aduda pistok ki waroshin warol khanghan biu pistok na Manipur gi apunba ki saktam kaiba yaroi Kanglup naiba thosel thorang yaroi India na Manipur thugaiba yaroi amadi long live Manipur haiba kholau kya laukhi Pistoki warsan warol. Kalau naik betul orang. Kengkan liba jimigi hongjanggi section mifam ni asigumba mifam masida ako jimina kengkan hongjang asida ako jiribang tu saruk jauna jari amasung jagani matung dapat tu sobat kini. Ngasi fam khiba wakat mifam aduki matangda H memana fongdokhibada ngasi aikhoiga famjariba chection mifam asi India government amadi NSCN IM ga sanariba santigi wari asigi matangda kokos mina sangsiliba khongjang asida mapung fana sawatkani haki ngasi fam khiba chection mifam aduda Kanglup naiba thosel thorang amata paikhatpa yaroi pistoki waroshin warol khanghalu apunbagi saktam kaiba yaroi machet makai gi waroshin purakpa yaroi NSCN IM gi waroshin Manipur soktana loishallu amadi Indiana Manipur thugai kanu haina iba placard kaya sizinakhi Handak marak Imphal gi tongan ba mafam singda tatana bom pukhai thodok kaya thokliba sigi yenglaga makha taba thokhaningdaba thodok sing thoktanaba police na lokhalakpa section thorangi saruk ama oina ngasisu mafam kayada pak sana thiba humbagi thabak chathakhrei Imphal West ki oina district asigi additional SP operations Amajit Lamabam gi mityeng makhada Imphal police station gi manung chanba Uripo khoisnam lekai gi akoiba mafam singda house to house search operation chathakhi Ayuk pung taruk makai digi taret makai aduai fawba chathakhiba operation aduda yum yangkhaida leiramba chawrakna miyoi chamaga humfurom masak khangdokpagi thabak chathakhi adumakpu thoidokpa mifami pundi yaukhide Nakalamaromda Imphal West Commando ki OC Achaubana Luchingba Imphal West Commando ki team amana Lamboi Khongnangkhong Mamang Lekai area da paksana thiba humba ki thabak chathakhi Ayuk pung 3:95 dagi mapan aduai fawba chathakhiba operation aduda punna yum marifuromda leiramba miyoi chamaga kunthra rom masa masa gi saktak che puthokhanduna masak khangdo hanki adumakpu mifami pundi yaukhide Tim asimangna makhatana ayupung 8:50 dagi tara fawba nagamapal nagana lagi akoiba mafam singdasu pak sana thiba humbagi thabak chathakhi Maduda punna miyoi humfutra rom verification chathakhi masagi saktak che yaudaba miyoi mari makhatana verification chathanabagdamak city police station da sinakhi Numit humni chumna chathagadaba Imphal Literature Festival lisingni taramapan Sahitya Thopang Lupna Sinduna ngasi All Assembly Rota Leiba Manipuri Hindi Parishad Hall da haudokhrei ngasi ahoba numita festival asigi saruk amo oina Manipur gi apunbagi saktam ngakna bohonabada aiba singi thodang haiba thimda symposium amasu pangthokhi thoramaduda Sahitya Academy Awardee Arambam Ongbi Memchobi Asailup Manipur gi President Dilip Mayengbam Sahitya Academy Awardee S Lanchenba Maitei amadi Union of Associations Manipur Writer gi President Joda Chandra Sanasamna Dice member sing oina saruk yakhi Thauram ki nungi oiba warol piraduna saknaireba Sahitya Academy Awardee Sarat Chan Thiamna haikibada mamangi chahi kayadadi Imphal Literature Festival asi yamna chauna
lamdagi writer kaya kauduna pangthokpani adubu handak chahi asigi oinadi leiba asigi oiriba tangdu leita da fibam asigi yenglaga thoram asi piksina pangthokpani leiba ki oiba issue kaya da writer singna saruk yaduna lakli hauzik oiriba leiba ki irang asidasu writer singna chapchana saruk yagani haina mahakna haiki कोई मल्टी लैंग्वेज पोइस मीट अखोई तोान तौम मणिपुर पान लेरीब अखोई तोान तौम लोन गांग मैम की सैरें सैजनबनी मपुंग अखोई थीमसीना मणिपुर अपुनब सक्तम गाकपा हाइबसिदने अखोना थमीसे इरेब इरमदम मणिपुर अपुनब सक्तम गान होनबद राइटर मैम कई तौब यागे हाइसे अखोइना अदुगी खोंगसट अमा अखोई फेस्टिवल से मनुंगदा अखोई पांथोकसगदमनी असुमाइना अखोई हंदकी इम्फाल लिटरेचर फेस्टिवल से सिनन अखोइना थौरांग तौजबनी Pau ki marathana atin ba break among lozari. Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi set si anu yorokuni, ma'am. Yengbi. Je. Sisam phazadro. Sisam phazadro je. Yam is we. Mobile furniture and wedding season asigi oina discount up to 30% ki khudong chao pijari. Hare to disi torsia. Bhaiya je seli torsi. Sei se booking torsin jar. Break matung da taram nong chari makhataba pau pizari ngasi ayu Kakching Police Commando amadi Women Police ki kangbuna Sora Bazar ki area dagi nupi ama SP capsule piece humfuga konana fare faraba nupi adu Sora Bazar dagi Amina Elias Painu Lamkang Mapuroiba Sukur kawi fagalaba polam sing aduga loinana Kakching Police Station da khusina kre hairi International Film Festival of India ki Golden Jubilee Edition ga iroinana thasigi kundagi hauduna Goa ki Panjim da chathariba International Film Festival of India lisini taramapan thasigi kunipan da loisilagani Festival asida tongan ba leibag humfutara taruki film chani yangkhai utkadauri film sing adugi manungda Indian Panorama changlaba feature film amadi non feature film kuntaruk yauri amadi tongan ba leibag singdagi lakpa celebrities chamnga yauna delegates lising taranithoi henbana saruk yari Festival asida Cine Artists and Technician Association Manipurna Manipur lenga ki mateng amata yaudana Manipuri cinema bu malem da saktak naba festival asida mateng pangbaga loinana stall hangli Manipur University ki apunba department singi mahiroi singna ngasi MU ki A block mamangda parikya ki matam yeithokpiu haibagi dabi tawduna wakat khongjang sangsinkhre NSCN IM ki General Secretary TH Muiba ngasi New Delhi dagi Nagaland da halaklagani NNGP Working Committee ki Convener N Kitovi Jimomi ngasi Nomanini ki manungda Nagaland Dimapur da halaklagani hari Marung Express ki report ki matung inadi Nagaland ki festival season ka mari lainana TH Muiba na halakpa matamda loop adugi collective leadership kharasu loinarakani Makoina thunglaraba tungda civil society group singa mifam amasu pangthoknaba thorang tawkhre hari Paugi source asina makha taribadi NNPG gi luchingba kharadi mangzawnana Nagaland da thunglakre makoina United Naga Council UNC yauna Naga civil society singa unaduna wa tanaba hokre hari Humfutara suba Manipurna India ki manung chanduna India ki constitution chatnaba hokhiba numit common palan thoramga mari lainana cycle rally ama Thambal Khong LP School dagi District Legal Services Authority Imphal East and West ki Secretary K Nirojit na lamthakre punna cyclist yangkhairom na saruk yaduna lakiba rally aduna Thambal Khong dagi wangkhai dagi konung mamang lomda laktuna Lamphel Complex da thunglaba matung
ADB building ki conference hall da makha taba thoram sing Manipur State Legal Service Authority amadi District Legal Service Authority Imphal East and West na punna sinduna pangthoklagani. Haukiba thasigi kunmathoi kunmari fauba Telangana na yumbu oiduna LB Indoor Stadium Hyderabad Telangana da pangthokiba 8 AITWF National Traditional Wrestling and Pancration Championship 2018 da gold medal anito laurakpa ngamkhrabi Bishnupur District ki manung chanba ningthaukhongdagi angom Bina Devi chahi 32 apokpa Novo All Manipur Traditional Belt Wrestling Association Laikai gi miyoi sing amadi kaithel phambi singna taramna okhrei. Imphal International Airport ta ngasi thunglakhibi Bina amadi mahaki coach TH Norendro amasung TH Udoichan ahumbu ngaiduna lairamba miyoi singna lai pareng sing huktuna harau taramna okhi ningthaukhong project gate ta amuk ngaiduna lairamba miyamna okhi tungda khongna miyamga loinana chatuna ningthaukhonggi laifam sing khurumkhi amadi khulakta khoina puraba matung yumda changkhi. Macha ahum leirabi gold medalist Binana mahakna halakpada miyamna opiba nungaina fongloi nungaiba fawi matungda su international thakta sanabada mating pangbiu haiki. Aigi bazar phamina bai silina maru mapang ima indon singna ai bungai biram basi ubada yam aininga leitana nungai jai ai nga khara tek tek yola leijabane adubu ai isana pamjabaga oza ani sina ai pukhatpiduna chingkhatpiduna aigi apamba lambi sino oza singsina aigi mating pangbiduna honabirise ngasi ai national game ne sanajaruje adubu asidagi henasu sanaba chatpa ngamanbinaba gidamakta mayam bazar phambinariba silinaw mayamnasu aibu mateng pibiduna thauna hapiduna satpa ngamanbo yanbiu. Coach oikiba TH Udoichana mahaki hanba leitana hotnaduna national amadi international gi thakta medal kaya loba ngambasi thagadingai ni haki. Asagi ila araiba ko magi nga nungjolaga hona jaraga aragi magi imung manung puriba sigi mathakta national gi thakta international gi thakta aikoi sanaba si puraga igi iramdam asigi mixat purokpa ngamnaba honage haba wakolol asi ngasi hanmalaitana akoi gi honabiriba asigi damukta su akoi nungsijaraba ojaguru gi taraptagi akoi ngasi ayu phongkiba pauche singda kari kari maruba pau yokhibage habadu meyam puna mieng tamnasi. Lamjingba Times Naga issue amadi CAB gi issue ekoi amatoina punna thengnaminasi Chief Minister Kokobina miyam gi interest kaiba thabak toroi Sunin Karam Kokobina Union Home Minister Amit Shah ga unakhre board ki answer skip website ta thak kadori an boy e-file hogdokre e-file lakpada department menungda file mamgi wafam layeroi Eljen Kumar Sangai Express issue khudimak punna thengnaminasi CM ai boyna thajaba pinaba Home Minister da tasingani Kokomi Yelhow Masana Sing Yokatli Kiran Rejiju MPSC na loba examination singi maong semdok lagani chairman Sangai Festival mi itak takle Pokna Farm Kokomi gi mihus singa Union Home Minister ga wari shanakre awang nongpok ki security matangda center gi makok thongba official singa khanakre aikhoi masan hunabi muhutta punna thabak tawminasi kwamana purokpa gai da nongbai kapsilamle TUC thangmai bana Kokomi gi thong kanna yaning da bokhre Shana Laiba CM amasung Kokomi gi team na Delhi da Union Home Minister ga unakhre Churachandpur gi maikai da su apun bagi saktam da sinarakle ZTC CM haiba dimal tawdun Suchanpur da rally chatkre Sarmarjit ki case NIA court ta transfer tawkhre Sangai Festival pangthok pom da mi itin tindri Siba Sena NCP amasung Congress ki MLA masing samaga humphui thoi lai haiba utkre Naharol gi thodang Naga Pistok amasung CAB gi su leiminariba aikhoi masen hunaraga waroisin propangam loi CM Naga Pistok ki waroisin da Manipur gi interest sokwa wafam amata compromise tawroi Sunin Karam KRA ni haibasingna taphogi taxation office manakta passenger sindagi ayawa sanfam singmul hore UNLF na awawa phongdorokli miyam na ko ta thomjinkhre huyel lan pau Pistok amasung CAB amatoina thengnaminagadawani Chief Minister amasung Kokomi gi thomi singna Amit Shah ga unakhre Manipur Technical University na Center of Excellence pangle
Manipurna unfold activist prevention eki makhada khwaidagi yamna case register toba state oire. Manipurda maintain hospital leitabi matangda high court na PIL ama lokhathre. Irei pa lengak na miyang sangdabadagi babu khal khulgi kunja sing yamna abawa punsi mahingde hingli. Ipa ipuna chadam malaining laiswal ngaktun thamlabata nungsi sanaba purakani. Miyamna bidyarani misigi matangda ko ta thomjinkhre. Loisilakpada maru bapa amuka na pizari. Union Home Minister Amit Shah ga unaduna wari sanakraba Kokomi gi thomi sing hausiksu Delhi da leiri hayeng Imphal da tholaklagani. Museum amadi archives na sama samagi haurakfam takpa ngami haina Speaker Y Khemchana phongdokre. Amadi awang nongpu barata ahanba oriba plastic waste sing hanjilaba bottle sing dana saba public urinal ama miyamda kusinakre. Hauziki unadi Manipuri Paulo Zere miyang tabi riba singbo amukana kurumzari.